ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube channel Young Mindsna taramna okchari. Ngasi mayamda ligadawriba wari asigi maming Umanggi Keinya. Wari asi haujaraklage. Thaina mamangaida leibak amada ahal oiraba laumi ama leirami. Mahaki machanupa ahum leirami. Machanupa ahummak pakhang pharaklami. Nongmadi mahangna machanupa ahumduda hairami. Ichasa nakhoi loina mapung marai phare. Aduna hayengdi nakhoi gi kainya thiruro. Machanupa ahanduna hairaklami. Pabung kainya di kadaida chatlaga thirudoino. Mapa aduna khumlaklami. Madusu aina khallabani. Nakhoi ahumna u amamam yalu. Uduna turiba maikai aduda nakhoi gi kainya adu thiruso. Nakhoi ga chanaba kainya amamam soidana thengnagani. Mathangi numitta machanupa ahumduna u amamam yalami. Machanupa ahal adugi udu awanglomda turami. Mahangna hairami masigi maikaidadi aiga chanaba kainya amadi soidana phanglani. Awanglomdadi pham amada masak matau yamna phajabi nupi amadi leibani. Ani suba machanupagi u aduna makharomda turami. Mahangna hairami makharomdadi aiga toina jagoi saminaba leisabi amadi leibani. Maduna aigi oiba chanarani. Machanupa atombadugi maming bhaiko kaurami. Mahangna yanba u adudi umang leiriba maikaida turami. Mayamba aniduna bhaiko da noksillaga karem nabirami. Bhaiko nahakti umangdagi kaisal leisabira natraga lamhui leisabira ama thiruro. Makhoina masi hairibagi maramdi umangdudadi mi amata leiramde. Adubu bhaiko di uduna tarakpa maikai aduda mahaki kainya thiba chatpa pamlami. Mayamba anidudi harauna kainya thiba chatkirami. Makhoina pamba nupi sing adugi mapa singda khudol pot sing pirami. Bhaiko su thauna phana umanglomda mahaki kainya du thiba chalami. Khara chatlaga mahak umangduda asa manglaklami. Masada ninghannaba phawraklami. Mahangna hairami aina matau karamna mi kanasu laitaba umangsidagi nupi kamaina thidoino. Adudagi mahangna umangduda leiba khangpoksang macha amada laklami. Mahangna khangpoksang adugi thong adu hangdoklaga manungda changlaklami. Khangpoksang adu ihang hanglami kanasu leiramde. Adubu mafam aduda apikpa uchi amadi table makoidu samjet hatuna leirami. Bhaiko na hauna hairami mafam asidadi kanasu leitena. Uchi aduna mangonda onsillaklaga hairaklami. Kanana leite hairino ai sida leiribasidi bhaiko. Bhaiko na hairami nahakti uchi ni nahakti masing thaba yaba natte. Uchi duna hairaklami aibusu masing thabiyu. Aingonda hayu nahak kari thiraklibano nahak kari pambage. Bhaiko na khumlami aigi kainya oigadabi nupi ama thiraklibani. Apikpa uchi aduna makha tana wahang kaya hanglaklami. Bhaiko na wari pumbalirami. Mahangna mahakki mayamba anigi maramdasu lirami. Mahangna makha tarami. Iyamba anidi makhoigi kainya oigadabidu irai laina phanglamlagani. Adubu aidi umang asidabu kadaidagi nupino. Ai nupi phangdana yumda hanbasu ikai. Uchi aduna yamna thajadana hairaklami. Bhaiko nangna aibu nahaki nupi oina laubadi yadabra. Bhaiko yamna kanna noglami. Mahangna uchi duda hairami. Adubu nahakti uchi ni. Ngasi phawbada nupa amana uchi amabu mahakki nupi oina lawi takrabra. Uchi aduna mahangna hairibadu yaningi haiduna mangak nomlami. Mahangna bhaiko da hairaklami.
ꯚꯩꯀꯣ, ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕꯤꯌꯨ꯫ ꯅꯍꯥꯛ ꯑꯩ ꯌꯥꯎꯗꯅꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨ ꯌꯥꯝꯅ ꯋꯥꯒꯅꯤ꯫ ꯑꯩꯅ ꯎꯆꯤ ꯑꯣꯏꯖꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯅꯍꯥꯛꯅ ꯊꯥꯖꯍꯟꯕ ꯉꯝꯒꯅꯤ꯫ ꯎꯆꯤ ꯑꯗꯨꯅ ꯑꯄꯤꯛꯄ ꯃꯈꯣꯡꯗꯨꯒ ꯂꯣꯏꯅꯅ ꯐꯝꯕꯗꯨꯒꯤ ꯃꯇꯧꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯪꯂꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯚꯩꯀꯣꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯎꯆꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯁꯩ ꯑꯃ ꯁꯛꯂꯛꯂꯝꯃꯤ꯫ ꯎꯆꯤꯒꯤ ꯏꯁꯩꯗꯨ ꯇꯥꯕꯗ ꯚꯩꯀꯣ ꯅꯨꯄꯤ ꯊꯤꯕ ꯐꯪꯗꯕꯒꯤ ꯑꯋꯥꯕꯗꯨ ꯀꯥꯎꯊꯣꯛꯈꯤꯔꯝꯃꯤ꯫ ꯚꯩꯀꯣꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ ꯑꯄꯤꯛꯄ ꯎꯆꯤ, ꯑꯩꯅ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯀꯩꯅ꯭ꯌꯥ ꯑꯣꯏꯍꯜꯂꯒꯦ"꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯎꯆꯤ ꯑꯗꯨꯅ ꯍꯔꯥꯎꯕꯒꯤ ꯈꯣꯡꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯚꯩꯀꯣꯗ ꯃꯍꯥꯛꯅ ꯅꯨꯡꯁꯤꯒꯅꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯚꯩꯀꯣ ꯎꯆꯤꯗꯨꯗ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯅꯤꯗꯨꯗꯤ ꯃꯌꯨꯝꯗ ꯅꯥꯄꯟꯒ ꯂꯣꯏꯅꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯐꯖꯔꯕꯤ ꯀꯩꯅ꯭ꯌꯥ ꯑꯅꯤ ꯐꯪꯂꯦ ꯈꯟꯖꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯍꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯅꯨꯄꯤꯗꯨꯗꯤ ꯈꯖꯥꯏꯒꯗꯨ ꯑꯇꯔ ꯒꯨꯂꯥꯞꯀꯨꯝꯅ ꯉꯥꯡꯂꯗꯅ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ꯫ ꯅꯄꯨꯟꯁꯤꯗ ꯃꯍꯥꯛꯀꯨꯝꯕꯗꯤ ꯅꯈꯣꯏ ꯎꯔꯝꯈꯤꯔꯣꯏ"꯫ ꯃꯌꯥꯝꯕ ꯌꯥꯏꯃꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯅꯨꯄꯤꯗꯨꯗꯤ ꯃꯁꯝꯒꯥꯗꯨ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨ ꯑꯣꯏꯔꯗꯅ ꯌꯥꯝꯅ ꯐꯖꯩ"꯫ ꯚꯩꯀꯣ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯍꯟꯗꯨꯅ ꯚꯩꯀꯣꯗ ꯀꯔꯦꯝꯅꯔꯝꯃꯤ, "ꯚꯩꯀꯣ, ꯀꯩꯗꯧꯔꯕꯒꯦ ꯅꯍꯥꯛꯄꯣ? ꯅꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗꯤ ꯃꯅꯥꯒ ꯏꯁꯥꯡ ꯁꯥꯡꯍꯧꯗ꯭ꯔꯣ? ꯃꯌꯥꯒꯗꯣ ꯌꯥꯝꯅ ꯊꯧꯍꯧꯕ꯭ꯔꯣ?" ꯃꯌꯥꯝꯕ ꯑꯅꯤꯗꯨꯅ ꯀꯩꯁꯥꯜ ꯑꯃꯗꯤ ꯂꯝꯍꯨꯏ ꯄꯟꯗꯨꯅ ꯂꯛꯅꯕꯤꯔꯝꯃꯤ꯫ ꯚꯩꯀꯣꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯈꯣꯏ ꯅꯣꯛꯀꯅꯨ, ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯖꯔꯛꯏ꯫ ꯃꯍꯥꯛꯁꯨ ꯃꯨꯒꯥꯒꯤ ꯐꯤꯖꯣꯜꯒ ꯁꯦꯠꯂꯒ ꯌꯥꯝꯅ ꯆꯤꯡꯂꯦꯝꯃꯤ"꯫ ꯃꯌꯥꯝꯕ ꯑꯍꯟꯗꯨꯅ ꯀꯔꯦꯝꯅꯔꯒ ꯍꯥꯏꯔꯝꯃꯤ, "ꯃꯨꯒꯥꯒꯤ ꯐꯤꯒ ꯁꯦꯠꯍꯧꯏ ꯍꯥꯏꯕ"꯫ ꯃꯌꯥꯝꯕ ꯌꯥꯏꯃꯅ ꯑꯃꯨꯛ ꯀꯔꯦꯝꯅꯔꯝꯃꯤ, "ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒꯨꯝꯅ"꯫ ꯚꯩꯀꯣꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣꯏ, ꯃꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒꯨꯝꯅ ꯃꯨꯒꯥꯒꯤ ꯐꯤꯖꯣꯜ ꯁꯦꯠꯍꯧꯏ ꯑꯃꯗꯤ ꯃꯍꯥꯛꯅ ꯏꯁꯩ ꯁꯛꯂꯛꯄꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ"꯫ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯗꯤ ꯃꯗꯨ ꯇꯥꯕꯗ ꯀꯂꯛꯄꯣꯏ ꯀꯔꯤꯕꯣꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯄꯥ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯥꯁꯥ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕꯤꯁꯤꯡ ꯑꯗꯨ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯍꯩꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯗ ꯇꯜ ꯑꯃꯃꯝ ꯍꯧꯍꯜꯂꯛꯎ꯫ ꯃꯈꯣꯏ ꯑꯐꯕ ꯅꯨꯄꯤ ꯑꯣꯏꯒꯗ꯭ꯔꯥ ꯌꯦꯡꯒꯦ ꯏꯄꯥꯅ"꯫ ꯃꯌꯥꯝꯕ ꯑꯍꯟꯗꯨꯅ ꯌꯥꯝꯅ ꯄꯣꯡꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯄꯥꯕꯨꯡ, ꯑꯩꯒꯤ ꯅꯨꯄꯤꯗꯨꯗꯤ ꯇꯜ ꯍꯧꯕꯗꯤ ꯁꯣꯏꯗꯅ ꯍꯩꯒꯅꯤ"꯫ ꯃꯌꯥꯝꯕ ꯌꯥꯏꯃꯗꯨꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ, "ꯄꯥꯕꯨꯡ, ꯑꯩꯒꯤꯁꯨ ꯇꯜ ꯍꯧꯕ ꯍꯩꯒꯅꯤꯗ"꯫ ꯚꯩꯀꯣ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯅꯤꯗꯨꯅ ꯀꯔꯦꯝꯅꯔꯒ ꯍꯥꯏꯔꯝꯃꯤ, "ꯚꯩꯀꯣ, ꯅꯍꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯤ ꯇꯜꯒ ꯍꯧꯕ ꯍꯩꯕꯖꯥꯠꯂꯅꯦ"꯫ ꯚꯩꯀꯣꯅ ꯈꯨꯝꯂꯝꯃꯤ, "ꯃꯗꯨꯗꯤ ꯑꯩ ꯈꯪꯗꯦ, ꯑꯩ ꯃꯉꯣꯟꯗ ꯑꯃꯨꯛꯇ ꯍꯪꯈꯤꯒꯦ"꯫ ꯚꯩꯀꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯎꯆꯤꯗꯨꯅ ꯇꯜ ꯍꯧꯕ ꯍꯩꯒꯅꯤ ꯊꯥꯖꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯎꯆꯤꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯌꯧꯕꯗ ꯃꯍꯥꯛ ꯊꯋꯥꯏ ꯋꯥꯔꯝꯃꯤ ꯑꯃꯗꯤ ꯅꯤꯡꯍꯟꯅꯕ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄꯗ ꯎꯆꯤ ꯑꯗꯨ ꯇꯦꯕꯜꯗ ꯐꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯏ ꯑꯗꯨ ꯁꯝꯆꯦꯠ ꯍꯥꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯚꯩꯀꯣ ꯎꯕꯗ ꯃꯍꯥꯛꯅ ꯍꯔꯥꯎꯕꯒꯤ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯚꯩꯀꯣ, ꯅꯍꯥꯛ ꯂꯥꯛꯄ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩꯅ ꯅꯪ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯩ"꯫ ꯚꯩꯀꯣ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯪꯂꯝꯃꯤ꯫ ꯚꯩꯀꯣꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯒꯤ ꯅꯨꯄꯤꯅ ꯇꯜ ꯍꯧꯍꯟꯅꯕ ꯈꯪꯍꯜꯂꯛꯏ꯫ ꯑꯩꯅ ꯇꯟ ꯄꯨꯗꯅ ꯆꯠꯈ꯭ꯔꯕꯗꯤ ꯏꯌꯥꯝꯕ ꯑꯅꯤꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯅꯣꯛꯅꯕꯤꯔꯛꯂꯒꯅꯤ"꯫ ꯎꯆꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯚꯩꯀꯣ, ꯅꯍꯥꯛ ꯌꯨꯝꯗ ꯇꯜ ꯄꯨꯗꯅ ꯆꯠꯈꯤꯔꯣꯏꯅꯦ? ꯑꯩ ꯇꯜ ꯍꯧꯕ ꯍꯩꯌꯦ"꯫ ꯚꯩꯀꯣ ꯎꯆꯤꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯉꯁꯤ ꯐꯥꯎꯕꯗ
ꯎꯆꯤꯅ ꯇꯜ ꯍꯧꯕꯗꯤ ꯑꯩ ꯇꯥꯈꯤꯗ꯭ꯔꯤ꯫ ꯎꯆꯤ ꯑꯗꯨꯅ ꯑꯄꯤꯛꯄ ꯁꯤꯜꯚꯔꯒꯤ ꯕꯦꯜ ꯑꯃ ꯈꯤꯡꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯎꯆꯤ ꯆꯥꯝꯃ ꯆꯥꯝꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯄꯤꯛꯄ ꯎꯆꯤ ꯑꯗꯨꯅ ꯆꯨꯝꯅ ꯂꯦꯞꯂꯒ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯒꯦꯍꯨ ꯃꯔꯨ ꯑꯃꯃꯝ ꯄꯨꯔꯛꯎ꯫ ꯎꯆꯤꯁꯤꯡ ꯑꯗꯨ ꯈꯨꯗꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯒꯦꯍꯨ ꯃꯔꯨ ꯑꯃꯃꯝ ꯄꯨꯔꯛꯂꯝꯃꯤ꯫ ꯒꯦꯍꯨꯗꯨꯗꯒꯤ ꯎꯆꯤ ꯑꯗꯨꯅ ꯇꯜ ꯑꯃ ꯍꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨꯅ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯍꯧꯕ ꯇꯜ ꯑꯗꯨ ꯃꯄꯥꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯁꯥꯕ ꯔꯥꯏꯅ ꯁꯥꯕ ꯇꯜ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯥꯝꯅ ꯍꯥꯎꯏ꯫ ꯊꯕꯛ ꯀꯟꯅ ꯁꯨꯕ ꯑꯩꯈꯣꯏꯒꯤꯗꯤ ꯔꯥꯏꯒꯤ ꯇꯜ ꯑꯁꯤ ꯌꯥꯝꯅ ꯐꯩ꯫ ꯃꯌꯥꯝꯕ ꯌꯥꯏꯃꯗꯨꯒꯤ ꯅꯨꯄꯤꯅ ꯍꯧꯔꯤꯕ ꯇꯜ ꯑꯗꯨꯗꯤ ꯕꯥꯔꯂꯤꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯥꯅ ꯍꯥꯏꯔꯝꯃꯤ, ꯕꯥꯔꯂꯤꯒꯤ ꯇꯜ ꯑꯁꯤꯁꯨ ꯐꯩ꯫ ꯑꯗꯨꯕꯨ ꯚꯩꯀꯣꯅ ꯃꯄꯥꯗ ꯎꯆꯤꯅ ꯒꯦꯍꯨꯗꯒꯤ ꯍꯧꯔꯛꯄ ꯇꯜ ꯑꯗꯨ ꯄꯤꯕ ꯃꯇꯝꯗꯗꯤ ꯃꯄꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤ ꯍꯥꯏꯕ? ꯒꯦꯍꯨꯒꯤ ꯇꯜ? ꯚꯩꯀꯣꯒꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯔꯜ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯔꯝꯂꯒꯅꯤ꯫ ꯃꯌꯥꯝꯕ ꯑꯅꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯍꯥꯏꯈꯤꯗꯕ꯭ꯔꯅꯦ? ꯚꯩꯀꯣ, ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯀꯝꯗꯧꯅ ꯒꯦꯍꯨꯒꯤ ꯌꯥꯝꯗꯨ ꯐꯪꯂꯤꯕꯅꯣ? ꯚꯩꯀꯣꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛꯅ ꯁꯤꯜꯚꯔꯒꯤ ꯕꯦꯜ ꯑꯃ ꯈꯤꯡꯕꯗ ꯃꯅꯥꯏ ꯃꯁꯦꯜ ꯃꯌꯥꯝꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯄꯨꯔꯛꯏ꯫ ꯃꯌꯥꯝꯕ ꯑꯅꯤꯗꯨꯗꯤ ꯌꯥꯝꯅ ꯀꯂꯛꯂꯝꯃꯤ꯫ ꯃꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯆꯥꯁꯥ, ꯅꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯗꯨ ꯇꯜ ꯍꯧꯕꯗꯤ ꯍꯩꯔꯦ꯫ ꯃꯈꯣꯏ ꯑꯐꯕ ꯅꯨꯄꯤꯁꯤꯡ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯅꯈꯣꯏꯅ ꯌꯨꯝꯗ ꯄꯨꯔꯛꯇ꯭ꯔꯤꯉꯩꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕ ꯍꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯆꯥꯡ ꯌꯦꯡꯈꯤꯒꯦ꯫ ꯃꯈꯣꯏꯅ ꯁꯥꯕ ꯐꯤꯁꯤꯡꯗꯨꯒꯤ ꯃꯆꯦꯠ ꯑꯃꯃꯝ ꯊꯥꯍꯜꯂꯛꯎ꯫ ꯃꯌꯥꯝꯕ ꯑꯅꯤꯗꯨꯗꯤ ꯃꯄꯥꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯐꯤ ꯁꯥꯕ ꯍꯩꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯅꯤꯗꯨꯗꯤ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯁꯥꯕ ꯐꯤꯁꯤꯡꯗꯨꯗꯤ ꯚꯩꯀꯣꯒꯤ ꯅꯨꯄꯤꯅ ꯁꯥꯕ ꯐꯤꯗꯒꯤ ꯍꯦꯟꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯚꯩꯀꯣꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯎꯆꯤꯗꯨꯗꯤ ꯐꯤ ꯁꯥꯕ ꯍꯩꯔꯝꯒꯗ꯭ꯔꯥ ꯈꯟꯕꯗ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯎꯆꯤꯅ ꯐꯤ ꯁꯥꯏ ꯍꯥꯏꯕ ꯀꯅꯥꯅꯕꯨ ꯇꯥꯈ꯭ꯔꯕꯒꯦ? ꯃꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯎꯆꯤꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯎꯆꯤ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛ ꯑꯃꯨꯛ ꯂꯥꯛꯂꯦꯗꯅ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯣꯡ ꯑꯗꯨ ꯇꯤꯡꯊꯣꯛꯂꯒ ꯇꯔꯥꯝ ꯑꯣꯛꯄꯒꯤ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯚꯩꯀꯣꯅ ꯍꯥꯏꯔꯝꯃꯤ, ꯑꯄꯤꯛꯄ ꯎꯆꯤ, ꯅꯍꯥꯛꯄꯨ ꯑꯩ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ꯭ꯔꯅꯦ? ꯎꯆꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣꯏ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ꯫ ꯑꯩ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯑꯩ ꯅꯍꯥꯛꯄꯨ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯅ ꯀꯔꯤ ꯇꯧ ꯑꯃꯨꯛ ꯍꯥꯏꯔꯛꯂꯕꯒꯦ? ꯚꯩꯀꯣꯅ ꯍꯥꯏꯔꯝꯃꯤ, ꯍꯣꯏ, ꯑꯩꯒꯤ ꯏꯄꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯔꯛꯏ꯫ ꯅꯍꯥꯛꯅ ꯃꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯏ꯫ ꯎꯆꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ, ꯑꯩꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕꯁꯨ ꯌꯥꯏ꯫ ꯚꯩꯀꯣꯅ ꯍꯥꯏꯔꯝꯃꯤ, ꯄꯥꯕꯨꯡꯅ ꯅꯍꯥꯛꯅ ꯁꯥꯕ ꯐꯤ ꯃꯆꯦꯠ ꯑꯃ ꯄꯨꯔꯛꯅꯕ ꯍꯥꯏꯔꯛꯏ꯫ ꯅꯍꯥꯛ ꯐꯤ ꯁꯥꯕ ꯍꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ꯫ ꯉꯁꯤ ꯐꯥꯎꯕꯗ ꯎꯆꯤꯅ ꯐꯤ ꯁꯥꯏ ꯍꯥꯏꯕ ꯑꯩ ꯇꯥꯈꯤꯗ꯭ꯔꯤ꯫ ꯎꯆꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯨꯠ, ꯑꯩ ꯐꯤ ꯁꯥꯕ ꯍꯩ꯫ ꯚꯩꯀꯣꯒꯤ ꯅꯨꯄꯤ ꯐꯤ ꯁꯥꯕ ꯍꯩꯇꯦ ꯍꯥꯏꯔꯕꯗꯤ ꯃꯌꯥꯝꯅ ꯉꯛꯅꯔꯣꯏꯗ꯭ꯔꯣ? ꯃꯍꯥꯛꯅ ꯁꯤꯜꯚꯔꯒꯤ ꯕꯦꯜ ꯑꯗꯨ ꯈꯤꯡꯕꯒ ꯎꯆꯤ ꯆꯥꯝꯃ ꯆꯥꯝꯃ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯌꯥꯊꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯆꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯐ꯭ꯂꯦꯛꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯪ ꯑꯃꯃꯝ ꯄꯨꯔꯛꯎ꯫ ꯎꯆꯤꯁꯤꯡ ꯑꯗꯨꯅ ꯆꯠꯈꯤꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯐ꯭ꯂꯦꯛꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯪ ꯄꯨꯔꯛꯂꯝꯃꯤ꯫ ꯂꯪꯁꯤꯡ ꯑꯗꯨꯗꯒꯤ ꯎꯆꯤ ꯑꯗꯨꯅ ꯐꯤ ꯃꯆꯦꯠ ꯑꯃ ꯁꯥꯔꯝꯃꯤ꯫ ꯐꯤꯗꯨ ꯌꯥꯝꯅ ꯅꯥꯜꯂꯝꯃꯤ꯫ ꯐꯤꯗꯨ ꯁꯥꯕ ꯂꯣꯏꯔꯒ ꯃꯍꯥꯛꯅ ꯐꯤꯗꯨ ꯑꯍꯥꯡꯕ ꯂꯩꯕꯥꯛ ꯍꯋꯥꯏ ꯃꯀꯨ ꯑꯃꯗ ꯍꯥꯞꯂꯝꯃꯤ꯫ ꯎꯆꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯚꯩꯀꯣ,
ꯐꯤꯗꯨ ꯂꯩꯕꯥꯛ ꯍꯋꯥꯏ ꯃꯀꯨ ꯑꯁꯤꯗ ꯍꯥꯞꯂꯕꯅꯤ꯫ ꯐꯤꯗꯨ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯅ ꯁꯣꯏꯗꯅ ꯄꯥꯝꯒꯅꯤ ꯈꯜꯂꯤ꯫ ꯚꯩꯀꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯁꯥꯕ ꯐꯤꯗꯨꯅ ꯃꯌꯥꯝꯕ ꯑꯅꯤꯗꯨ ꯏꯀꯥꯏꯕ ꯄꯤꯒꯅꯤ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯤ ꯌꯥꯎꯕ ꯂꯩꯕꯥꯛ ꯍꯋꯥꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯥꯞꯂꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯅꯨꯄꯤꯅ ꯁꯥꯕ ꯂꯁꯤꯡ ꯑꯄꯧꯕꯒꯤ ꯐꯤꯗꯨ ꯃꯄꯥꯗ ꯄꯤꯔꯝꯃꯤ꯫ ꯃꯄꯥꯅ ꯍꯥꯏꯔꯝꯃꯤ, "ꯌꯥꯝꯅ ꯐꯖꯕꯗꯤ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯌꯥꯕꯗꯤ ꯌꯥꯔꯦ"꯫ ꯃꯍꯥꯛꯅ ꯚꯩꯀꯣꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯚꯩꯀꯣ, ꯅꯍꯥꯛꯀꯤ ꯅꯨꯄꯤꯅ ꯐꯤ ꯁꯥꯔꯛꯇ꯭ꯔꯕꯔꯣ?" ꯚꯩꯀꯣꯅ ꯃꯄꯥꯗ ꯐꯤ ꯌꯥꯎꯕ ꯂꯩꯕꯥꯛ ꯍꯋꯥꯏꯒꯤ ꯃꯀꯨꯗꯨ ꯄꯤꯁꯤꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯕ ꯑꯅꯤꯗꯨ ꯃꯉꯣꯟꯗ ꯅꯣꯛꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ, "ꯚꯩꯀꯣꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯐꯤꯒꯤ ꯃꯍꯨꯠꯇ ꯂꯩꯕꯥꯛ ꯍꯋꯥꯏ ꯑꯣꯏꯅ ꯄꯤꯕꯤꯔꯛꯂ ꯃꯥꯜꯂꯦꯅꯦ"꯫ ꯑꯗꯨꯕꯨ ꯃꯄꯥꯅ ꯂꯩꯕꯥꯛ ꯍꯋꯥꯏ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯐꯖꯕ ꯐꯤꯗꯨ ꯂꯧꯊꯣꯔꯛꯄꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯄ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯚꯩꯀꯣꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯃꯁꯦꯟꯗ ꯐ꯭ꯂꯦꯛꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯂꯪꯗꯨ ꯄꯨꯔꯛꯅꯕ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯄꯨꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯐꯤꯗꯨ ꯁꯥꯔꯛꯄꯅꯤ"꯫ ꯃꯄꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯉꯛꯄꯅꯤ, ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣ! ꯑꯁꯤꯒꯨꯝꯕ ꯐꯤ ꯁꯥꯕ ꯃꯤꯗꯤ ꯄꯨꯟꯁꯤꯗ ꯎꯈꯤꯗ꯭ꯔꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯧꯃꯤꯁꯤꯡꯒꯤ ꯃꯆꯥꯅꯨꯄꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯚꯩꯀꯣꯒꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ"꯫ ꯃꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯏꯆꯥꯁꯥ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯅꯨꯄꯤꯗꯨ ꯌꯨꯝꯗ ꯄꯨꯔꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯈꯣꯏ ꯌꯨꯝꯗ ꯄꯨꯔꯛꯂꯣ, ꯑꯩ ꯃꯈꯣꯏꯕꯨ ꯎꯅꯤꯡꯂꯦ꯫ ꯅꯈꯣꯏꯅ ꯃꯈꯣꯏꯕꯨ ꯍꯌꯦꯡꯃꯛ ꯂꯧꯕꯤꯔꯨꯔꯣ"꯫ ꯚꯩꯀꯣꯅ ꯈꯜꯂꯝꯃꯤ, "ꯃꯍꯥꯛ ꯑꯐꯕ ꯎꯆꯤꯅꯤ, ꯑꯩ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯅꯤꯅꯗꯤ ꯃꯍꯥꯛꯄꯨ ꯎꯕꯗ ꯁꯣꯏꯗꯅ ꯅꯣꯛꯁꯤꯟꯕꯤꯔꯛꯀꯅꯤ꯫ ꯃꯍꯥꯛ ꯑꯐꯕ ꯅꯨꯄꯤꯅꯤꯅ ꯑꯩ ꯃꯈꯣꯏꯅ ꯅꯣꯛꯁꯤꯟꯕꯤꯔꯛꯂꯕꯁꯨ ꯑꯩ ꯏꯀꯥꯏꯕꯤꯔꯣꯏ"꯫ ꯚꯩꯀꯣ ꯎꯆꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯝꯕꯗ ꯎꯆꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯎꯆꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩ ꯌꯥꯝꯅ ꯀꯦꯅ ꯊꯦꯛꯅ ꯅꯧꯅ ꯆꯠꯀꯦ"꯫ ꯃꯍꯥꯛꯅ ꯁꯤꯜꯚꯔꯒꯤ ꯕꯦꯜ ꯑꯗꯨ ꯈꯤꯡꯂꯒ ꯎꯆꯤꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯠꯄꯗ ꯇꯣꯡꯅꯕ ꯗꯣꯂꯥꯏ ꯑꯗꯨ ꯄꯨꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯎꯆꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯗꯣꯂꯥꯏ ꯑꯗꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯗꯣꯂꯥꯏ ꯑꯗꯨꯗ ꯇꯣꯡꯂꯝꯃꯤ꯫ ꯎꯆꯤ 5ꯅ ꯗꯣꯂꯥꯏ ꯑꯗꯨ ꯄꯨꯔꯝꯃꯤ꯫ ꯚꯩꯀꯣꯅ ꯈꯜꯂꯝꯃꯤ, "ꯑꯣ, ꯏꯌꯥꯝꯕ ꯑꯅꯤꯅ ꯅꯣꯛꯄꯗ ꯁꯤꯔꯅꯤ"꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯅꯣꯛꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯗꯣꯂꯥꯏ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯆꯤꯁꯤꯡ ꯑꯗꯨꯗ ꯀꯤꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯆꯤꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯂꯨꯅ ꯇꯧꯕꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯃꯪ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯇꯨꯔꯦꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯗ ꯈꯣꯡꯒꯤ ꯊꯣꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯣꯡꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯊꯣꯡꯗꯨꯒꯤ ꯃꯥꯌꯣꯛꯅꯕꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯚꯩꯀꯣꯒꯤ ꯅꯥꯀꯟꯗ ꯎꯆꯤꯁꯤꯡꯅ ꯗꯣꯂꯥꯏ ꯄꯨꯔꯛꯄꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯗꯨ ꯀꯔꯤꯅꯣ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯊꯔꯛꯂꯒ ꯗꯣꯂꯥꯏꯗꯨ ꯏꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯎꯆꯤꯁꯤꯡꯗꯨ ꯇꯨꯔꯦꯟꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯚꯩꯀꯣꯅ ꯍꯥꯏꯔꯝꯃꯤ, "ꯍꯦ ꯅꯨꯄꯥ, ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯏꯁꯤꯡꯗ ꯏꯔꯥꯛꯅꯍꯜꯂꯦ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯚꯩꯀꯣꯗꯨ ꯉꯥꯎꯔꯦ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯒ ꯚꯩꯀꯣ ꯇꯨꯔꯦꯟꯗꯨꯗ ꯌꯦꯡꯊꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯩꯒꯤ ꯅꯨꯄꯤ, ꯅꯍꯥꯛ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈ꯭ꯔꯕ꯫ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯏ"꯫ ꯃꯍꯥꯛꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯁꯅꯥꯒꯤ ꯗꯣꯂꯥꯏ ꯑꯃ ꯁꯒꯣꯜ 5ꯅ ꯆꯤꯡꯗꯨꯅ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯗꯣꯂꯥꯏꯗꯨꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤ ꯅꯨꯄꯤꯗꯨ ꯐꯝꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀꯨꯆꯨꯗꯨ ꯎꯟꯒꯨꯝꯅ ꯉꯧꯔꯝꯃꯤ꯫
ꯃꯍꯥꯛꯀꯤ ꯁꯅꯥ ꯃꯆꯨꯒꯤ ꯁꯝ ꯑꯗꯨ ꯃꯅꯤ ꯃꯨꯛꯇꯥꯅ ꯂꯩꯇꯦꯡꯂꯝꯃꯤ ꯑꯃꯗꯤ ꯅꯨꯄꯤꯗꯨ ꯃꯨꯒꯥꯒꯤ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯚꯩꯀꯣꯗ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛ ꯑꯩꯒꯤ ꯅꯥꯀꯟꯗ ꯐꯝꯂꯔꯣꯏꯗ꯭ꯔꯥ?" ꯚꯩꯀꯣꯅ ꯃꯔꯩ ꯇꯠꯂꯒ ꯉꯛꯅ ꯃꯍꯥꯛꯄꯨꯔ ꯍꯪꯂꯝꯃꯤ꯫ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯃꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯎꯆꯤ ꯑꯣꯏꯔꯤꯉꯩꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯅꯍꯥꯛꯅ ꯏꯀꯥꯏꯕ ꯐꯥꯎꯈꯤꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯁꯦꯡꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯨꯛ ꯑꯣꯏꯔꯦ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ?" ꯚꯩꯀꯣꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯅꯨꯄꯤ ꯎꯆꯤꯗꯨꯔꯣ?" ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯃꯉꯛ ꯅꯣꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩ ꯐꯠꯇꯕ ꯁꯥꯞ ꯑꯃꯗꯒꯤ ꯎꯆꯤ ꯑꯣꯏꯅ ꯂꯩꯔꯝꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯈꯜꯂꯝꯗ꯭ꯔꯕ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯕꯨ ꯏꯔꯥꯛꯅꯍꯜꯂꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯁꯥꯞ ꯑꯗꯨ ꯃꯥꯡꯍꯟꯕ ꯉꯝꯂꯝꯂꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯁꯥꯞ ꯑꯗꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ, ꯃꯉꯣꯟꯗꯒꯤ ꯕꯣꯔ ꯅꯤꯔꯨꯔꯁꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯂꯨꯍꯣꯡꯂꯁꯤ." ꯃꯗꯨꯃꯛ ꯃꯈꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯗꯣꯂꯥꯏꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯚꯩꯀꯣꯒꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯟꯗ ꯈꯥꯝꯂꯝꯃꯤ꯫ ꯚꯩꯀꯣꯒꯤ ꯃꯄꯥ, ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯊꯣꯡꯒꯥꯟꯗ ꯊꯣꯔꯛꯇꯨꯅ ꯗꯣꯂꯥꯏꯗ ꯇꯣꯡꯂꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯃꯀꯣꯛ ꯅꯣꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯈꯣꯏꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯈꯜꯂꯝꯃꯤ꯫ ꯚꯩꯀꯣꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯄꯥꯕꯨꯡ, ꯑꯩꯕꯨ ꯈꯪꯗ꯭ꯔꯕ꯭ꯔꯣ?" ꯃꯄꯥ ꯑꯗꯨ ꯅꯣꯟꯊꯔꯝꯕꯗꯒꯤ ꯌꯦꯡꯈꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯚꯩꯀꯣꯅꯤꯅꯦ." ꯚꯩꯀꯣꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣꯏ ꯄꯥꯕꯨꯡ, ꯑꯩ ꯚꯩꯀꯣꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯑꯩꯒ ꯂꯨꯍꯣꯡꯒꯗꯕꯤꯗꯨꯅꯤ." ꯃꯄꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣꯏ ꯚꯩꯀꯣ, ꯅꯍꯥꯛꯇꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒ ꯂꯨꯍꯣꯡꯂꯒꯅꯤ ꯍꯥꯏꯈꯤꯕꯅꯤꯀꯣ? ꯅꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯊꯤꯔꯛꯂꯤꯕꯅꯣ?" ꯚꯩꯀꯣꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯄꯥꯕꯨꯡ, ꯑꯩꯅ ꯌꯥꯟꯕ ꯎꯗꯨꯅ ꯇꯨꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯂꯩꯕ ꯎꯃꯪꯗꯨꯗꯒꯤ ꯊꯤꯔꯛꯄꯅꯤ." ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ ꯐꯔꯦ, ꯅꯍꯥꯛꯀꯤ ꯎꯗꯨꯅ ꯇꯨꯈꯤꯕ ꯃꯥꯏꯀꯩꯗꯨꯗꯒꯤꯅꯤ ꯍꯥꯏꯕ? ꯑꯩꯅ ꯑꯗꯨꯝꯅ ꯅꯨꯄꯤ ꯊꯤꯕꯁꯤ ꯑꯐꯕ ꯅꯨꯄꯤ ꯐꯪꯕꯒꯤ ꯂꯝꯕꯤ ꯑꯃꯅꯤ ꯍꯥꯏꯅ ꯇꯥꯈꯤ." ꯃꯌꯥꯝꯕ ꯑꯅꯤꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯃꯉꯛ ꯅꯣꯝꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕꯀꯣ, ꯑꯩꯈꯣꯏꯒꯤ ꯎꯗꯨꯅ ꯎꯃꯪꯗ ꯑꯣꯟꯗꯨꯅ ꯇꯨꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯂꯧꯃꯤꯒꯤ ꯃꯆꯥꯅꯨꯄꯤ ꯅꯠꯇꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯅ ꯐꯪꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯂꯥꯜꯂꯤ꯫ ꯚꯩꯀꯣꯗꯤ ꯎꯗꯨꯅ ꯎꯃꯪꯗꯨꯗ ꯑꯣꯟꯗꯨꯅ ꯇꯨꯈꯤꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯐꯪꯈꯤꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯆꯝꯕ ꯑꯃꯗꯤ ꯎꯆꯤ ꯑꯃꯗ ꯐꯥꯎꯕ ꯊꯧꯖꯥꯜ ꯂꯩꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯐꯪꯖꯕꯅꯤ." ꯃꯄꯥꯒꯤ ꯕꯣꯔ ꯐꯪꯂꯕ ꯃꯇꯨꯡꯗ ꯚꯩꯀꯣ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯑꯃꯗꯤ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯊꯥꯖꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫